Saragi marum kokpa yaba Manipur gi mata ngairaba solid waste management plan lengang na dustbin onthokle. Illegal immigrant khandoknabagidamag ngasi ngangnaribasing asigi manungda aikoigi government na mitop karamna khandomagi haibasi kanagumba matana hangladri ex CMN Biren Singh. Department yauduna chawkhatpa khunai ama semba yaroi miyamgi mihut haibasi miyamgi damakta thabok tawna balairibani speaker T Hai Saitrabarta. Actor BJ Tamil Nadu gi chief minister oina wasak laukhre. Megi tang 12 da Hemanta Biswa Sarama Assam gi CM oibagi wasak lauragani. Lamsat kamluba lamboiba ma Sri Lanka police na phakre. Mirep oigadawriba singdagi khudoni balepiu mayon. Lilong thong kyamgai laisang hidden parengda miyo ema isingda ta sintuna lairambadagi lakhale adubu khitang thengthakibana thajaba wale hairi. Tangkhun gi khulahumda tawrakiba attack external aggregation nate Gopindas Konthauzam. Solid waste management plan June amadagi thinglagani. Congress manungda manadaba mapan thorapa laibak thibani loop taramari. Tronglawbigi mamadugi wayan phangri fawba Mother's Day gi atra thokte maru koktuna khongjang sasin kiba ima taret saram metpiraba ima gi wayan tasengna apokpi ima amadi Manipur nusirabadi 2027 da pakhungpuna piminasi haina social activist Philem Rohanna phongdokli.